तसेंना अखोई मणिपुरदा ngasi अखोई security से central security force 70,000 मथक्ता ले state security force 35,000 की मथक्ता ले हारिबा मणिपुर सिदा आदि नोम कांदना कामनिंग मतमदा सना साबी ओइगेरा मफम मफम खुदिमक्ता कापथरेबिसे अखोई ngasi की इंडिया की ओइबा वाखुलोंदा अखोई युमफम ओइरगा थबक थरम सिंसे अखोई ngasi फावबदा लेप्तना कापथरकपनी हाइबो वफम अदुनी हाइबदी तसेंना सेंट्रल सिक्योरिटी फोर्स ना तसेंना 70,000 मथक्ता लेबा सेंट्रल सिक्योरिटी फोर्स ना मसी काफनगे काफलोय बिसे मखोगी मखुदा लेबा अखोइना तोइना पल्लेबा करियना पनगे हाइबा मतमदा अखोगी सूद लेबा ग्राउंड रूल थुगाइरगा आइदी मिसम प्रजादा ओलिबा सिंग असे मसी इंडिया गवर्नमेंटना लेफलु हाइबने मसी ngasi फाव लेफलदा अदुगी मतक अखोई म्यांमार दा बेस तौबा अखोगी पीडीएफ लालौबा सिंग असे मणिपुर दा संगलगा अखोगी मितोमना खुलिंगबा लेबाक सेमना नव होनरपदा अखोगी अचौबा आइदी थौदांग लौरगा तौरिबसिंग असे मसी तौहनगनु हाइबने मसी इंडिया गवर्नमेंटना अतुम तौहनबना मरम ओइरगा हारिबा थबकसिंग असिना मरम ओइरगा तोइना मफम खुदिमक्ता बिशेमपुर डिस्ट्रिक्ट ओइगेरा इम्फाल ईस्ट डिस्ट्रिक्ट ओइगेरा इम्फाल वेस्ट डिस्ट्रिक्ट ओइगेरा हारिबा थबकसिंग असे तौवी हाइबसे मियामदा थमजगे अदुगा हौजि थोलिबा लानसिदा तसेना अखोई सेंट्रल सिक्योरिटी फोर्स अमदी स्टेट सिक्योरिटी फोर्स ना अखोई मणिपुर से मणिपुर कांगखोंग साइग्र तौबसे ngakpa ngamdraba kanjida अखोई तसेना मणिपुर से काइबि यारोयना अखोई मणिपुर दा खुन ngakpa मयाम थोले हाइबदी यूथ मयाम इपा इपुना थंबिरंबा लमखै हाइब तारे इपा इपुना थंबिरंबा अखोई नुंसी चानना लेरिबा कम्युनिटी मयाम से मसी काइदनबगिदमक्ता अखोई नुंसी चानना लेरिबा से थुगाइननबा तौरइबसिंग असे मायोंगनबगिदमक्ता सेंट्रल सिक्योरिटी फोर्स न जुंगाकप ngamdre स्टेट सिक्योरिटी फोर्स न जुंगाकप ngamdre अदुदी खुल ngakपसिंगना मसी इसाने इसाबु ngakसेगदमने हाइना अखोई मणिपुर काइबि यारो पुनबु सिस्टम काइबि यारो हाइना कन्ना होनरिबा हाइरिबा कन्ना होनरिबा असिदा अखोई ख्वाइदगी नुंगाइतबा हाइतारे हंतक ngarang nahan नुमित निनि उमनि ममांग दा थोकिबा अदुगी मथक्ता तोइना थोकलपा हाइतारे खुल ngakपसिंग फाजनबा पुनजनबा अमा तौरपा खुन ngakपसिंगदा कापा अमा तौरपा अदा अखोई स्टेट सिक्योरिटी फोर्स सिंग अखोइना थमजनिंगबसि करिनो हाइबा मतमदा अखोई नांगै अखोई चिनकुकी नार्को टेररिस्ट है अखोइना चिनकुकी नार्को टेररिस्ट सिंग असि मसी तचेना मसी मखोइना अतमदना आइदी अखोई मणिपुर दा सेपरेट एडमिनिस्ट्रेशन ताननो होना मैचैदा लंदारकपु मतमदा अखोई अदुगुलबा मणिपुर की सिक्योरिटी फोर्स सिंगसिना ऑर्डर फंगिगा फंगिगा तौना अम्बो मणिपुर से मखोई मतमदुदा मखोइना मी कुकी अमता मखोइना अटैक तौबसु लेगिदे अदुगा ngasi तसेना अखोई खुन ngakpa खरा मणिपुर काइबि यारोयना ngai स्टेजदा अटैक तौचलगा मी हात पुतुपा तौरिबा से मसी तसेना ताइबक्तिबनि मसी मतुंग मनाव तौदनबा तौसी अदुगा अखोई ई मसेन मरक्ता हात तुप तौबा से मसीना काइरकपदगी अखोई मसेन मीना कांगखोंग चाइरगा अखोई तसेना मीना नोंगनगनि हाइबदो आई मियामदा थमजगे अदुना अखोई फाजनखिबा अखोई अदुगुलबा खुदंगाकप तरु कंडीशन यावदना थादोकपिरो हाइना मियामगी इहौ लाइबसे सरकारना तागदमनि अदुगा मरम चादना खुदंगाकप हातखिबा अदुगुलबा मिहातपर अदुसु आइनगी ओइबा सायक पिगदमनि हाइना मियामना लाउरिबसे मसी तौगदमनि हाइबसे मसी लैंगाकि मथौनि हाइबसे आई मियामदा थमजरे मणिपुर की चीफ मिनिस्टर ना त्रिपुरा दा अखोई नॉर्थ ईस्ट की ओइबा अखोई थबक थरम नैनबगी चलिब खोंसिद असि तसेना मदु मरम चाइ हाइना थमगे करिगिनो हाइबा मतमदा अखोई इरमदम इजाति सिंगसे अखोई साउखटबा आदि मांजिंग थाबा तंगाई फदि हाइबा अदुसु अखोई थमगदमनि अदुगा मरु ओइना ngथाइ आहानबदा थमखिबा अखोई हौजि थोलिबा वाथो असे मसी लोइसिननबो होनबसिना मसीना अहेनबा इम्पोर्टेंट पिहनिंग मरमदि करिगिनोदा ngasi relief camp da mi 60,000 gi mathakta le aduga michi mina mi chani gi mathak thokhreba hariba lan sigi solution se hana porokpasina khwaidigi important oigini aduga ngasi gi globalization saukhatbana kham thengaba kansida sida malengi phambak takta saukhatpagi competition tawba kansida aikoi sum matung inna yawnanabu su tangai phade tawbutabu lan se loisallagadi
ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯁꯤꯅ ꯑꯍꯥꯟꯕ ꯄꯔꯥ ꯑꯣꯏꯅꯤꯡꯉꯤ ꯑꯅꯤꯁꯨꯕ ꯄꯔꯥꯗ ꯑꯩꯈꯣꯏꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯅꯅꯕ ꯍꯣꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯒ ꯂꯥꯟ ꯑꯁꯤ ꯇꯁꯦꯡꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯂꯧꯒꯗꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯂꯧꯒꯗꯕ ꯑꯃꯗꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯨ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅꯤꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯑꯩ ꯇꯁꯦꯡꯅ ꯃꯔꯝ ꯆꯥꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯁꯔꯨꯛ ꯌꯥꯒꯗꯣꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯝꯒꯗꯕ ꯋꯥꯐꯝꯁꯦ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯣꯔꯦ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯂꯥꯟ ꯑꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯏꯕꯁꯤꯅ ꯃꯁꯤ ꯉꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯁꯤ ꯇꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯑꯦ ꯑꯗꯨꯒ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯕ ꯐꯥꯎꯕꯗ ꯂꯥꯟꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯗꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯗꯔꯃꯥ ꯌꯦꯡꯉꯒ ꯌꯦꯡꯕꯁꯦ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯁꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯂꯝꯕꯤꯁꯦ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯅꯤꯈꯛꯇꯪ ꯂꯩ ꯑꯅꯤꯈꯛꯇꯪꯗꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯝꯃꯤꯗꯨꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯇꯧꯔꯤꯕ ꯑꯃꯗꯤ PDFꯁꯤꯡꯗ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗ ꯗ꯭ꯔꯒꯀꯤ ꯐꯦꯛꯇꯔꯤ ꯂꯤꯡꯈꯠꯀꯦ ꯌꯥꯗ꯭ꯔꯒ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯊꯥꯒꯦ ꯌꯥꯗ꯭ꯔꯒ ꯐꯣꯔꯦꯁꯇ ꯃꯤ ꯂꯩꯒꯦ ꯌꯥꯗ꯭ꯔꯒ ꯃꯤ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯤꯕ ꯑꯃꯗꯤ PDFꯁꯤꯡꯁꯦ ꯃꯁꯤ ꯇꯦꯔꯣꯔꯤꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯧꯏ ꯍꯥꯏꯔꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯍꯥꯏ ꯑꯩꯈꯣꯏꯅ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯗꯨ ꯇꯁꯦꯡꯅ ꯍꯥꯏꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯇ ꯂꯩꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯊꯣꯛꯏꯕ ꯋꯥꯊꯣꯛꯁꯦ ꯑꯇꯣꯞꯄ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯐꯠꯈꯤꯗ꯭ꯔꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯍꯥꯏꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯉꯛꯏꯕ ꯃꯌꯥꯝꯁꯦ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯇꯁꯦꯡꯅ ꯂꯥꯟ ꯇꯣꯏꯅ ꯊꯣꯛꯀꯟꯕ ꯂꯥꯏꯔꯕ ꯂꯩꯕꯥꯛ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯕꯣꯔꯗꯔꯁꯤꯡꯗ ꯂꯥꯟꯁꯤꯜꯂꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯑꯀꯥꯏ ꯑꯔꯥꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯇꯧꯗꯅꯕ ꯑꯩꯈꯣꯏ ꯁꯦꯛꯁꯟ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯁꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯖꯥꯇꯤ ꯏꯟꯗꯤꯌꯥꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪꯅ ꯆꯤꯡꯅ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯄꯤꯜꯁꯤꯁꯨ ꯉꯁꯤꯒꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯇꯁꯦꯡꯅ ꯊꯝꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯅꯤ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯒ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯅ ꯊꯣꯛꯍꯟꯕꯅꯤ ꯑꯃꯨꯛ ꯍꯥꯏ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯉꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯏꯉꯩꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯐꯝ ꯑꯃ ꯉꯥꯡꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯐꯝ ꯑꯃ ꯉꯥꯡꯕꯁꯤ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯇꯁꯦꯡꯅ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯡꯅ ꯈꯨꯅꯤꯡꯕ ꯂꯩꯕꯥꯛ ꯁꯦꯝꯕ ꯌꯥꯗ꯭ꯔꯒ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯒꯨꯝꯂꯕ ꯃꯦꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ PDF ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯈꯣꯏꯅ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯂꯧꯒꯗꯕꯁꯤꯡ ꯑꯗꯣ ꯉꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯗꯨ ꯇꯁꯦꯡꯅ ꯔꯤꯃꯥꯏꯟꯗꯔ ꯇꯧꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯇꯣꯏꯅ ꯇꯧꯒꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯁꯤ ꯇꯥꯏ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤ ꯇꯥꯏ ꯍꯥꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯂꯛꯑꯕꯅꯤꯅ ꯃꯈꯣꯏ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯗ ꯁꯦꯇꯜ ꯇꯧꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯤ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯃꯊꯧꯗꯥꯡ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯝ ꯆꯥꯗꯕꯤꯗ ꯑꯩꯈꯣꯏꯅ ꯐꯣꯔꯦꯟꯅꯔꯅ ꯈꯨꯜꯂꯤꯡꯕ ꯂꯩꯕꯥꯛ ꯁꯦꯝꯒꯦ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯗꯨ ꯃꯤꯂꯤꯇꯔꯤ ꯖꯨꯜꯇꯥꯅ ꯑꯀꯟꯕ ꯂꯥꯟ ꯇꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯀꯟꯈꯠꯂꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯗꯨꯒꯨꯝꯂꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯇꯥꯟꯊꯣꯔꯛꯑꯦ ꯃꯈꯣꯏꯁꯦ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏ ꯂꯩꯐꯝꯁꯤ ꯀꯗꯥꯏꯗ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯅꯥꯇꯩ ꯆꯥꯒꯗꯒꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯍꯧꯔꯤꯕ ꯂꯥꯟ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟꯅꯔꯅ ꯈꯨꯜꯂꯤꯡꯕ ꯂꯩꯕꯥꯛ ꯁꯦꯝꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯝꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯀꯨꯀꯤꯒꯤ ꯂꯦꯟ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯔꯨꯛ ꯈꯔ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯔꯨꯛ ꯈꯔ ꯏꯟꯗꯤꯌꯥꯗꯒꯤ ꯁꯔꯨꯛ ꯈꯔ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯅꯅꯕ ꯍꯥꯏꯗꯤ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯥꯟ ꯀꯟꯈꯠꯂꯛꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯟ ꯀꯟꯈꯠꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕ ꯃꯊꯧꯅꯤ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯑꯗꯨꯒ
ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯉꯁꯤ ꯊꯣꯛꯏꯕ ꯋꯥꯊꯣꯛꯁꯤꯡ ꯑꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯅꯤ ꯍꯥꯏꯅ ꯊꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯕ ꯂꯥꯟꯅꯦꯅ ꯊꯝꯃꯦ ꯑꯗ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯥ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯉꯥꯡꯈꯤꯕ ꯋꯥꯁꯦ ꯃꯗꯨ ꯃꯤꯌꯥꯝꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯦꯡꯕ ꯔꯤꯄꯣꯔꯠ ꯄꯤꯕꯅꯤ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠꯇꯣ ꯑꯍꯥꯟꯕ ꯍꯥꯏꯈꯤꯕ ꯃꯤꯒꯤ ꯄꯥꯔꯂꯥꯃꯦꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯣ ꯃꯗꯨ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯙꯔꯃ ꯌꯦꯡꯗꯧꯅ ꯌꯦꯡꯉꯤꯕ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯈꯣꯏ ꯏꯀꯥꯏꯕꯗꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯅ ꯁꯣꯛꯅꯕ ꯂꯥꯟꯅꯤꯅ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯦꯞꯄ ꯂꯩꯕꯅꯤ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯦꯝ ꯁꯥꯔꯛꯄꯅꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯋꯥꯐꯝ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥ ꯏꯀꯥꯏꯅꯤꯡꯉꯥꯏ ꯃꯆꯥꯛꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯊꯝꯖꯒꯦ ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯤꯚꯤꯜ ꯋꯥꯔꯒꯤ ꯐꯥꯏꯇꯔꯁꯤꯡ ꯌꯥꯎꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯑꯁꯦ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯀꯟꯈꯠꯂꯛꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯐꯠꯈꯤꯗ꯭ꯔꯕ ꯑꯗꯨꯒ ꯆꯤꯡ ꯀꯣꯛꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯈꯔ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯤꯂꯤꯇꯔꯤ ꯖꯨꯜꯇꯥꯅ ꯃꯈꯣꯏꯕꯨ ꯂꯝ ꯍꯦꯟꯕꯗꯒꯤ ꯇꯨꯍꯦꯟꯕꯗꯒꯤ ꯇꯪꯒꯥꯏꯔꯛꯄ ꯊꯨꯒꯥꯏꯔꯛꯄ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯇꯧꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯗꯩꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯆꯦꯟꯒꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ